Tungan tungan base pongi maru oiba I pau khar mayam da thamjage Meetei Hatlaga Kukiland Fangadouribra Niladas Imphal West District ki manung sanba laima khongda leiba yankhai ki tare suba Mountain Division Headquarter ki manungda thas ki tangkun ga manga dagi mafam khangdar mangkhiba Laisram Kamal Babu khudak tek ta kaidana thadru u haina yelhomi yaifa sakhot lup ki thomi singna athuba mifama mangasi pangthokre mifama da lup asigi president CH Niladas na hai Meetei Hatlaga Meitei nupi amadi angang pharga tamthina otpa yaba olaga hatokpa asna Kuki refugee narco terrorist na taliba dimasing separate administration union territory amasung Kukiland singba singasi Fangadouribra haina Niladas na phongdokre mahang na makhata radun hai Kuki haiba phurubasi manadaba phurub kayana punsinduna sembani makhoi ki phurub khuding lol sanabi phije saksa amata manade horkham su khangdaba phurubasina India da Kuki haiba phurub amata leiramdaba asina makhoi ki tungan lengak ama lamda masida talagi basi laibak thibani Kuki singasi refugee ni Myanmar amadi Bangladesh tagi tanthorokpani India ki Mizoram Tripura Nagaland Assam amadi Manipur da sangjafam laudana hingnaba lakhiba ngaktani Wafam singasi Indian history amadi Manipuri history na sakhini Kuki singna India da Kukiland tan ge hairabadi Indian army da khud thapam thokbani Kuki singi lusingba singna Kukiland taliba mafam singasi mathakta pankhriba state singasi gi lamni India lenga ki makha da leirabani na India lenga ngasu Kuki tiru singasi gi mathakta sabsaba para tambiba matam oire hatpa tuppa orpa naiba misam pharga nupi angang da orpa yaba orlaga tamthiba mong da orpa na Kuki singna taliba dima singasi phangba ngamloi hainasu mahang na phongdokhi RPI Atwale na India Pumba Khongjang changsinba warip lokre Manipur tholiba irang asiki mari lenena Republican Party India RPI Atwale lusingba singki oiba mifama mangasi New Maharashtra sadangda pangthokre India Pumba Khongjang changsinba warip su lokre Manipur issue a national issue haiba agenda da party asiki national secretary Maheshwar gi miyang makha da pangthokiba mifama duda Jammu and Kashmir Uttar Pradesh Maharashtra Madhya Pradesh West Bengal Assam Sikkim Daman and Diu Andhra Pradesh Telangana Tamil Nadu, Punjab, Haryana, Delhi, Kerala, Amadi, Bihar na singba singdagi lakpa party singi state president amadi maru oiba singba kayana saruk yakhi. Mifama duda Maheshwar thonazan makhata ratuna hai sahi ani phajlakadoriba Manipur gi issue asi state issue ama oirakle mapanagi sangsilakpa Kuki khulai paiba singna Manipur da landarakpadagi irang asi thokpani irang asna maram oiraga Manipur khakta natana Nagaland, Assam amadi Mizoram phawba sokalli State ki wang lana sapu phangraba issue asi Manipur khakti ki oiba issue ni haina lauba sumloi lan asida Kuki khulai paiba singna drone sizinaduna bom thadaba missile kapslakpa yauna tungan ba lalong kaya chatharliba asi India ki tungan ba state singda su tarukloi hainingai leite Kuki khulai paiba singa sigi marumda mapan leba ki khud yawi haibasi mayek senglaba wafum amani mapan lebak singi senthang amadi khusu khulai kaya puslagi haibasi akhang ahi kaya amadi NIA na phawba phongdokhiba laikhrabani Masi phawba da India gi lusingba singna nathaiduna thamlaga awang nupok state sing maru oine Manipur asi tokhaini inthokduna thamliba si angakpa phawi lana si makhata na sandoroktuna India pumda saitheng pirakjingai da Kuki khulai paiba singa si India gi lemaidagi maru phangna takthokibagi tangai phadaba lai haina Maheshwar thonazona makhata na phongdokhi Irang thoglabani haiduna curfew thamjinba mobile data thingjinba school suti thadopagi thawng asdi afaba lengaklon gi lisan nate haina khaide mani na phongdokhre Thatra nipan sujilagba thogliba irang asi irang thoktanabani haiduna curfew thamjinba mobile data thingjinba school college suti thadopagi thawng asidi manglangnagani haiduna tumdabagi thawng da chatharabadi afaba lengaklon amagi lisan nate haina taragi saisugi chairperson advocate khaide mani na phongdokhre Kurai ahong gaida leiba taragi saisugi office da pangthokpa pawgi mifamda miyobagi lan thum ngakpa ngamdraba yankhai gi tare suba Mountain Division da contract thabak suba Laisram Kamal Babu bu military campus tagi phadana mafam khangdan lahenba sisu Indian Army gi asoba mai khuba amani imung amada thabak suba miyoi ama imung amadagi mangba haibasi imung adu senafam thoi